Board of Secondary Education Manipur gi CLASS-10 gi Science Larikta Biology ki chapter sing asi chapter number 13 degi hauraga chapter number 19 fawani. Chapter number 13 gi life processes ki parts kara akoina mamangi episode tamkre nutrition amadi respiration ki parts kaya akoi khana nei nakre. Mathangda akoina masigi episode asida transportation amadi excretion khana nei nagani. Transportation haribasi akoina nutrition amadi respiration gi makhada adumak tambayai nainabayai. Aduna transportation haribasi akoina masi chathadringaida akoina miyoibagi blood haribasi haribasi kari no bhap taba mahana darkar tai ko. Haribasi angangba machugi akoigi hakchang manungda chelibasi koi praman oina koi ayuk khudingi akoina thakpa cha siga praman tauseba ko. Cha silon naba honabada ekoi cha da ising yawi chini happy adagi cha manana chingba mayama ma happy ko asumaina tawduna khogi blood asisu ngasagi components mayama ma punselaga sembaneba components mayama du akoina chawragna makhal ani thongna khaidokpa yai plasma haiba mane aduga cells haiba mane ko aduga plasma sidesida kari kari yawi aduga cells hariba sidana kari kari yawi haiba do khoi yengsi ko Plasma hari sida ayambana isingi chang yawi ko aduga proteins adagi minerals sing aduga vitamins mayama masu yawi ba plasma hari ba part sida aduga cells hari ba part sida koi RBC yawi WBC yawi amadi platelets yawi ba mamangi chapter da mamangi part da akoina RBC hai ba pot si chawrak na yengre ngasaigi lungs ta changa iba oxygen du RBC they are hemoglobin na pick up tauki yana khoi tamki ko hemoglobin du maramaduna koina respiratory pigment haina su kauki natra aduga cells da isda khoi hojik amuksu WBC haiba mane platelets haiba mane anoba khoi uba phangi ko sida aduna blood si ekoina centrifuge toraga yengma matamda sigi part sing asi tongan tongana khaidokaga uba phangani ko aduna blood ase khoi gyan taminarba matungda ekoina mamangi part so koina pangre blood haribasina akoi oxygen si body gi part khuding makta transport tawani oxygen si chalai rugani haina hai ko adudi chalai gadori ba blood si koigi kok tekina khong bawda chalai nabagi ngasagi ma se pump tawnabagi organ ama darkar taiba ko madugi pump tawnaba organ do koina heart kaweba natra khoigi heart sina si mafam khudingi mokok tegina khong bhawda ngasagi blood si circulate tawgudori baneba aduna heart haibasi it is a pumping organ that sends blood to every part of our body ko aduna exam gi damakta na koi vertical section yek patam jalu ko heart kya aduna heart ki Asagi vertical section si yek matamda aikoina heart si chamber mari thokna khaidokpa ugani aduga ngasagi blood sina ngasagi lungs tagi laaga aduga body part chatkhiba amadi body part mayam dagi amuk blood si collect tawraga heart amuk porakpagi magi specific direction layeba magi khambra niyom chumna macha khaina blood si chendoineba adugi direction na chingba mayam du nakoi khangjanba darkar tai aduna exam da heart ye o hairadi asumna yekpa yade ko aduna heart ye o hai taragadi asumna icham chamna simplified oini yekpa su yai ko nakoina ngasai gi heart ki structure du yamna lure hai taraga su aduna masidai sida nakoina phajana khangada busi pulmonary vein dagi ngasai gi oxygen carry toba blood si changakani ko pulmonary vein dagi changaga left atrium da hana tagani blood si aduga left atrium dagi amuk heart sina pump torba matung da left ventricle da amuk changakani aduga ventricle dagi aorta gi through da ngasagi body parts mayam da oxygen carry toba blood si body parts ataida tharu doineba aduna oxygen si mafam da supply tawru doineba aduga oxygen si lokhat haurani mafam gi ngasagi cell sing sina aduga oxygen yaudraba blood sina amuk kanagi through the lakani vena cava sida laktoineba vena cava haisida laaga right atrium da amuk changakani ba oxygen yaudraba blood sing sina aduga right atrium dagi amuk right ventricle da blood si kumdhar ani aduga heart se pump tabo matamda amuk blood si oxygen yaudaba blood si amuk pulmonary artery gi through da chatlaga lungs tana amuk
ꯆꯠꯂꯨꯒꯅꯤꯕ ꯂꯪꯁꯇ ꯀꯔꯤꯒꯤ ꯆꯠꯂꯤꯕ ꯑꯣꯛꯁꯤꯖꯦꯟ ꯑꯃꯨꯛ ꯂꯧꯈꯠꯄ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯥꯏꯀꯜꯁꯤ ꯅꯨꯡꯇꯤꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯕꯣꯗꯤꯁꯤꯗ ꯆꯠꯊꯔꯒ ꯕ꯭ꯂꯗꯁꯤ ꯊ꯭ꯔꯨ ꯑꯥꯎꯠ ꯗ ꯕꯣꯗꯤ ꯁꯔꯀꯨꯂꯦꯠ ꯇꯧꯋꯦꯕ ꯍꯥꯔꯠꯁꯤꯅꯀꯣ aduna masi simplified eba diagram ni masigi diagram sida maru oina na khoina ngasai level tawgadori basi atrium da karom da lei adagi ventricle na karai dano aduga pulmonary veins na karom dano haiba potsi adagi pulmonary artery haisina karai dano haiba potsi niom chumna level to ba madar kar tai aduga ngasai directions of the blood to ngasai la iba blood to gi direction du karai digi na karom da chatli haiba pot to phajana macha khaina exam da iba haigadabani ko aduna amukasu ngasai blood se khwai first ta pulmonary vein degi laaga atrium da changba left atrium degi urta da thokiba aduga deoxygenated blood sina vena cava ki through da changaga pulmonary artery rom da amuk lungs rom da chatkibani ko aduna akhoi chamchamna question sigumba ma tholak pa yai ko oxygenated blood ka deoxygenated blood ke gi marakta kari khenaba lei hena intuitively akhoi oxygenated blood haiba deoxygen yawba hairani natra adudi madugi oxygenated blood to akhoi lungs tagi lauruni lungs tagi lauraga heart la aga heart ki through dagi mayam mafam da chakai gani hena aduna khumba yai adugi opposite ta blood yawd oxygen yawdaba blood tuna amuk ngasai heart ta amuk lakani hena aduga aikoi miyoi bagi heart si akoina four chambered heart ni hena akoina hosik ugre ko four chamber heart sigi akoi masigi kanaba mayam amalai masidai sida akoina ure oxygen carry tawba blood amadi oxygen carry tawdraba blood sing adu mix tawdeba punjanna deba madugi punjanna daba sina akoigi sufficient supply of oxygenated blood in animal with high energy needs masi tawngam meba khambra aduga masina maram oiraga akoigi body ki temperature si constantly maintain tawba ngammeba akoigi miyoibagi body ki temperature si around 37 degrees celsius ta dum leiba ngamisi masi ngasai gi blood circulation gi yam chawba role leiko aduna blood sina akoigi heart ta anirak thokna changi haibagi damakta masibe koina double circulation kaweba aduna exam da double circulation karai bu ko boge hina hangak pe yai ko three chamber heart se mugeng se three chamber heart chamber ahum khak pan ba heart su leitabanate organism singda madu ekoina amphibians amadi reptiles singda uba yai masidai sida oxygen amadi deoxygenated amadi deoxygenated blood se mixing mokoi ani se punjanna bagi mawong am ui ko aduna maram oiraga sagi mokoida constant body temperature ma maintain tawbangam de na hai ko madu akoi khangbayai aduga body temperature si kedore moi environmental temperature da depend taweba koi reptile sing natra chumgumba adagi crocodile gumba na san nungsa mangan adum yairaga leibe thengna ko thengnaram gani aduna makoi gi body temperature si environmental temperature da depend tawi na chingba mayam si leire aduna three chambered heart se khangjan bayai aduga two chamber heart chamber ani khak yawba heart su leitabanate madu khoi nga da uba phangani fishes ta masida di ekoina oxygenated blood si makoi gi heart sina asagi pump to gills for oxygenation heart sina gills tamna ngasagi blood si pump tawgani aduga oxygen lawruna bagidamakta only deoxygenated blood in heart aduna makoigi heart ta deoxygenated blood khaktamak yaugani na haireko aduna masigi type of blood circulation se koina single circulation kaweba aduna ngasagi heart sina blood si gills ta pump tawba aduga gills tagi oxygen lokhat luraga ngasagi mafam da chalairaga amuk heart ta deoxygenated blood si laaga ngasagi heart na amuk gills ta pump tawba adumaina tawraga single circulation taweba aduna single circulation amadi double circulation gi khenaba hangakpa yaeba aduna khoi miyoi bada muk laksi ko miyoi bada ngasai gi blood vessels akhoi hojik artery amadi vein haiba posi chawrak na ugre aduga khoina ngasai platelet haiba pot ama platelet sana ngai cell gi kanguda ngasai ta ki term ama khak ko aduga platelet hai sigi role si kari no na hangwa matam da ngasai gi
Kariguma matamda akhoi blood vessel si leak oirakpa yawi ko. Blood vessel si internal bleeding na chingba ngasai some sort of injury tawbada ngasai gi internal blood vessel singli nauri si horakpa yai. Maduna maram oiraga manungdagi blood si thokiba yai ba. Aduna blood pressure lairi be pot si. Pressure ma lairi si ngasai gi blood pressure si handharaga miyoi si danger de lak oirakpa yai ko. Adugi matam sida ngasai gi platelet sina ngasai gi blood vessels rupture tawbasi mana melo doine ba. Khoi zinger da nong yubada ahobada khoina futin the main mai type de ko platelet sina adugi matam da blood clotting tawraga blood circulation si deisina mateng pang de nga sai gi magi blood vessels si leakage si mana menjhallaga aduni platelets ki akhoi gi mathau aduna akhoi transportation si mioi bada circulation gi ngasai gi makhas deisida heart sina ngasai gi blood sikramaina pump tawina chingma mayam si akhoi tamme aduna koi makata rakpoina transportation in higher plants se amuk yeng seba mioi badadi koi heart amadi blood na chingba mayam ama koi tammi aduga pambi dadi masi kramaina torongani na koi khanba darkar oyeba pambi da ngasai gi mana chukhala iba ising na chingba adagi mana photosynthesis tawraba matungda phangiba sugar sing si pambi gi jaga jaga singda kramain toraga chalai ga dage habasi koi hangba yaba wahang ne ko aduna ising si koi xylem hairiba ngasai gi xylem si akoi da hairagana xylem si akoi da hairagana singli gumba neba ana xylem si da ising je pudori neba aduga ngasai gi glucose sida sina kana da pugani phloem hairiba ngasai gi sigi parts plant ki tissue si da pugani ba aduna xylem amadi phloem se koina ningsing ba darkar tai ko adoi taragadi transport of water in vascular plants si akoi yeng batai ngasai akoina haire xylem amadi phloem hasi masi plant tissue ni masidai sida moigi ising amadi sugar se puni hairiba adubu mioi badadi akoi heart ama yauraga pump taw ama changi natra adudi plant di heart habisi kamaina moida yaubazala natra aduga natraga yaudradagana masi kari gi pambaina masi gi water amadi ngasagi mineral sing adagi glucose kamain toraga pump tawbazano habise koi hangba ma darkar tai aduna masi pump tawbasi plant di mechanism ama tongan na lei ko moida ngasagi ahan bada root sing sina ngasagi leibak tagi iron sing chukhat leba leibak tagi iron sing chukhat pa matamda ngasagi roots ki manungda salt iron gi concentration si wangkhale eba salt iron gi concentration si wangkhale e soil ga compare tabo matamda aduna koi masi gi matang sida koina khangada ba male nature da kari gumba ngasai salt concentration manadaba ani khak naknana thamba matamda moi ani gi marakta diffusion tawba ya handoi ni ko naknana thangnana thamba matamda ngasai iron concentration wangba jaga sida ko ngasai iron concentration nemba jaga sida gi ising se changani ba ising je changadoi ba si maram si kari no ngasai iron concentration gi difference si moi ani gi difference stabilize tawna ba hona ba ko aduna ngasai root sina iron si sum chupkhat pa matamda mangonda iron concentration si yam wangkhale soil ga compare to matamda madugi wangi ba concentration ju stabilize to na bigi damakta water sina soil dagi root manungda changeba root manungda changba matamda masi sina pressure ma build tawraga water si root ki manung sida push up khaga tawba hawreba madubu ekoina root pressure kaweba aduna akoi root pressure habese karino habese khangeko but root pressure is it enough to lift water all the way up to the top of the tree sineba question se natra root pressure ngasagi mara sidai sida laiba pressure khara sina maram oiraga ngasagi ising si u pambi si gi maton bhaba inkhat ba masina ngamadra sineba question se natra aduna ngasagi madugi wahang se hangba matamda khoi anoba term amuk thole transpiration haiba ma thole eba ngamdeba ngasagi root pressure khaktana ngasagi ising si leibak makhadagi maradagi na amaton phawba ising si chalhanba circulate tawba ngamdeba ngasagi pressure se kandabani na aduna masidai sida transpiration haibase koina karino haina khangbama darkar tari aduna transpiration is the loss of water as vapor from aerial portions of plants haibineba ngasagi mana singdagi ngasagi aerial portions of the plants mana na chingba singdagi ngasagi ising si
water vapor oina paithokidoi neba atmosphere sida ising jina paithokpasina maram oiraga ngasai it helps in the movement of water and mineral ising du di mara digi khragra pressure toraga sagat ba hograba aduna masigi matang sida khudam ampigeba ngasai gi akoina gari tanki dagi thau khaiba matamda pipe ama toraga akoi hana pipe tu dagi thau do khara chupthoga kitang thau se taraba matungda mathanda muk jar dum taba yaiba khoina muk chuptrasu natra aduma in tawdana ngasai gi transpiration si ngasai gi aerial portions of the plant si dagi water vapor oina paithokko matam sida ista paithoktori si kanagi through the paithoktoino habada stomata si gi through the oidoineba khoina ngasai mamangi episode da tamgre stomata si hangdok hangjin tawba yaba potni ngasai green part of the plants ta yauba adumaina hangdok hangjin tawba matam sida water vapor si mapan sum thokiba matam sida pressure ma sagalaga maduduna force ama oiraga makha dagi isingdu chingkhattoineba amaton bhaba aduna masigi transpiration si ngasagi stomata hangdoko matamda hairabani namadu daytime da kaktang thoamani karigi stomata di daytime da kaktang hangdokpani na natra aduna transpiration si ngasagi daytime da in the presence of sunlight da thokalli aduna masi akoi stomata open to matamda thokani ko aduna transpirational pull is the major driving force in movement of water in plants siam important oeba aduna root pressure su leire aduga root pressure si ngasai gi masi khaktana enough oidabani aduna transpiration haisina ayamba magi major driving force oigedori neba aduna numidang dadi kedawre ngasai gi stomata je hangdoktrabani na ngasai gi water movement si khara handarani aduga numidang the root pressure khaktana ngasagi limited water movement khadi leigani ba water ngasagi transport of other substances in plants hojikiduna water gi leigre aduga ngasagi sugar transport tawdi khoi syllabus da yam macha khaina di nei nadre masi khoi pandipala masi maso translocation haibasigi keno sida translocation haibe process ina ngasagi sugar si transport tawgni ba khoina phloem da transport tawni hai ko aduna phloem gi function di ngasagi it helps in translocation of sugar that is manufactured during the process of photosynthesis aduna translocation da di khoi tongan ba force transpiration amadi root pressure gi type da transport tawdre moidi ATP ga sizinaraga yamna complex oiba mode of transportation tammeba masi khoi syllabus da yamna kupna nei nadre ko aduna masigi mapas da koina khangba yari si translocation haibasi karino haibasi maningjang bayai aduga phloem si karino aduga magi function aduga phloem amadi xylem gi marakta khenabana chingba khoi masi ningjang bayare sigi mapasida aduna transportation in higher plants sigi makha da khoi transportation in lower plants su chawrakna yam simple oina yengsi masi algae adagi fungi sing da uba potni aduna makoi da di transportation si simple diffusion adagi osmosis amadi active transport da chingbana taweba simple diffusion na chingba mayam osmosis na chingba mayam se khoi class 12 na chingba da yam detail oina tamakni fare masidai sida khoi transportation si loiselle transportation gi makha tarak poina khoi excretion je mu geng seba excretion haibadi khoina ngasagi body gi part ta darkar oidrba mayam su body da excess obasing do khoi body gi mapana thadokpa gi process to khoina excretion ni haina chawrakna haibayai aduna removal of harmful metabolic waste from animal body aduna miyoi ba khaktana tana ngasagi animal khuding makta excretion se thoine aduna ngasagi platyhelminths haiba kangu ngasagi organisms de study akoi moidedi kari karamba organs naraga excretion tarumgani ka haiba question lak pe ai ko flame cells haiba si mokhoi yawi adagi insects tana kari tarumgani malpighian tubules ka haiba pot se excretory organs neba aduna adagi vertebrates haiba singina na khoi kidney haiba pot se yawi ba khoi miyoi ba da yengasu khoi kidney sina maram oiraga khoi ki excretory organs sina maram oiraga metabolic waste harmful metabolic waste khara khoi body degi excrete tawba yaiba aduna flame cells si khoi is icham na one mark question da hang basu dum yai ko aduna platyhelminths da yengsi mokoi si flame cells si khoi flame male hadana khosigum basi flame cells tholi baneba aduna si mokoi gi excrete
excretory organ ni yam detail oina changbagi darkar oide icham jam na ngasagi term si aduga kanada yawi kholi karamba animals te yawi habasi khangjan ma darkar tai ko aduga malphizian tubule si koi insects te yawbani aduna hayeng class 1 khala kan na khoi cockroach kuma dissect kuma taw matam da malphizian tubule si yam phazana marang kaina urakani ko aduna khoi hauzik miyoi bada lak seba miyoi bada ngasagi excretory organs adagi magi excretory system si mu khanane na se excretory system sida yaurisi koi system ase sana bona bada parts mayam ma yawi ko pair of kidneys yaurani kidney ani yaurani aduga kidney sidagi muk thogle haraga ureter haiba pot si pipe sina asagi urinary bladder da samdorini aduga urinary bladder dagi amuk urethra gi through the single tube amagi through the mapanda body gi mapanda thokidoine ba ngasagi harmful excretory substance mayam ama body gi mapanda thadokina ba honabada aduna human gi kidney si magi sina main excretory organ oireko main excretory organ kidney sigi manung sida ngasagi macha mayam ama yauri ba asigi single unit of excretory organs ekoina nephron haina kaweba aduna kidney si amu macha thokna mu yengba matam da akoina ngasai lungs ta yengki bida last fauda akoi alveolar sac fauda kumdaraga yengki natra adumain tawduna kidney si akoi khwaidagi magi apikpa unit fauda kumdaraga yengba matam da nephron haiba pot se yaurameba nephron haiba mayam sina punjalaga kidney si saram doineba aduna nephron sida kari tawge haiba matam da ngasai blood sida yauriba ngasai ising adagi blood sida excess oina yauba ions adagi minerals na chingba adagi harmful substance yaurak pa yawi ko blood sida adugi mayam du aikoi metabolic activities mayam sida gi release torak pa harmful byproduct mayam su blood ta yaw doineba adugi blood ta yauriba pot tu ngasai kidney sina filter tawre harakanda kidney sina filter torba matungda madugi pot tu khoina urine da hapaga body gi mapanda urine oina yung oina ngasagi puthokidoine ba excretory system sida aduna kidney si ekoina filtration organ haina khoi khange natra adoi taragadi kidney si gi manung sida yarba nephron mayam se magi filtration unit amamam oirani ba aduna nephron amana karam haina ngasai gi blood tagi excretory waste mayam ama filter tawge haibasi na koi class 1 khalaba matung da noi detail oina tamakani adubu syllabus ki matungina khoi khara chawrak na tamba yai ko masigi diagram si na khoi yamna luna u taraga su nephron gi ngasai gi yamna chamnai sumaina yek pasu yai ba ngasai nephron sida na khoi de ye o na hangak pa yai masida yamna darkar oiba yamna maru oiba parts khara na khoi sungsoi soidana mention tawdaba yadaba khara hairaga di glomerulus ngasai glomerulus leire ko glomerulus adagi Bosem capsule ka haina leire Bosem capsule sida ngasai blood ki ngasai blood si pusalak toine ba ngasai singli nauri khai changsala ani aduduga capillaries oina ngasai branch oina mayam ama sandoga leidoine ba glomerulus haiba manung ngasai Bosem capsule haiba sigi manung sigi manung sida ba ngasai filtration thoktori si filtration tho ani chumtho ani ba phata haudi mayam je chumtho oga ngasai Bosem capsule sidagi horaga ngasai proximal convoluting tubule lakani edagi loop of Henle kaina ngasai leiri ba U shape pipe se si mayam se noi khara level to ba darkar dai ko ngasai loop of Henle gi through the laaga distal convoluting tubule phawa lakani aduga adagi tawraga collecting tube phawda chatlaga ngasai last ma pan thoki bagi direction si noi arrow kapaga masi yekpa tambaya ko masi yamna simplified oiba diagram ni adudai sida maru oina na khoina sida isa level tawdoisi Bosem capsule karai de lei adagi loop of Henle karai de lei na chingba adagi proximal convoluting tubules na chingba mayam si masi tamjin gadabane ba ko aduna khoi khange kidney hari basina ngasai gi miyoi badadi akoi filtration unit a filtration organ oiraga ngasai gi blood ta yarakpa metabolic waste product khoi hakchang da kanadraba harmful oiba mayam si filter tawraga blood ta gi filter tawraga urine oina saraga mapan sida body gi mapan sida thadok ki na haibasi khoi tamme mathang da koi excretion in plants ta di kramaina tawbaza no haina koi samlapna yeng seba plants ta di koi excretion si root exudate waste material in soil ngasai gi marana waste material si soil da thado ombayai adagi excess mineral si koi ngasai gi manada leaves da
ꯉꯁꯥꯏꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯐꯣꯜ ꯑꯣꯐ ꯇꯧꯈꯤꯕ ꯌꯥꯏ ꯀꯦꯟꯈꯤꯕ ꯌꯥꯏ ꯑꯗꯒꯤ ꯅꯠꯇ꯭ꯔꯒ ꯔꯦꯖꯤꯟꯁ ꯅꯠꯇ꯭ꯔꯒ ꯒꯝꯁꯀꯨꯝꯕ ꯑꯩꯈꯣꯏ ꯅꯞ ꯅꯞ ꯂꯥꯎꯕ ꯎꯗꯒꯤ ꯁꯤꯀ꯭ꯔꯤꯠ ꯇꯧꯔꯛꯄ ꯔꯦꯖꯤꯟꯁꯤꯗꯩꯁꯤꯗ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯉꯁꯥꯏꯒꯤ ꯄ꯭ꯂꯥꯟꯠꯅ ꯑꯦꯛꯁꯀ꯭ꯔꯤꯠ ꯇꯧꯕ ꯌꯥꯏꯑꯕ ꯃꯑꯣꯡꯒꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯐ ꯄ꯭ꯔꯣꯁꯦꯁꯦꯁ ꯆꯦꯞꯇꯔ ꯅꯝꯕꯔ 13 ꯂꯣꯏꯔꯦꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯔꯦꯁꯄꯤꯔꯦꯁꯟ ꯑꯗꯒꯤ ꯑꯦꯛꯁꯀ꯭ꯔꯤꯁꯟ ꯑꯗꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯅꯆꯤꯡꯕ ꯂꯣꯏꯅ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯃꯁꯤꯗ ꯈꯪꯍꯧꯗꯕ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕ ꯚꯥꯞ ꯇꯥꯍꯧꯗꯕ ꯂꯩꯔꯒꯁꯨ ꯉꯁꯥꯏꯒꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯪꯉꯛꯑꯣ ꯑꯗꯨ ꯑꯩ ꯑꯦꯟꯁꯔ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯩꯈꯣꯏ ꯅꯦꯛꯁ ꯆꯦꯞꯇꯔ ꯑꯩꯈꯣꯏ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯗꯒꯤ ꯅꯔꯚꯁ ꯁꯤꯁꯇꯦꯝꯅꯆꯤꯡꯕꯒꯤ ꯆꯦꯞꯇꯔ ꯅꯝꯕꯔ 14 ꯑꯃꯨꯛ ꯅꯩꯅꯔꯁꯤꯀꯣ ꯊꯦꯡꯛ ꯌꯨ